Manipur top channel gi mai di maruai bi ipausing thamjagi Imphal Dimapur lambi kotu na handak kudak economic blockage chathabagi thong tawduna ba Foothill Naga Joint Action Committee amasum Naga People's Organization NPO gi mai gi akan mamong no warning tarokli loinana Kangpokpi area ra sathariba total shutdown gi khongjang sina Naga singi mausa gi punsid akaiba piroidabani karigumba akaiba pirakba tarabdi sabsana thabak pakhet kani haina phongdokre Foothill Naga Joint Action Committee gi mai digi Hana Senapati District ki manung salamba Kangpokpi area amasum gamgi phaida lup kharana ngayak leitana banamasum blockade na singba National Highway 2 da miyeng thamlaga sathariba sina Naga singda makhalamati gi ayat apan pibiyarot karigoma Naga singda apan mapiraglabadi madugi chana bukhong thangla khotlagan hedi Foothill Naga Joint Action Committee gi media cell na thadorak pasyo lamada yamna toina gamgi phayamasum Kangpokpi area da banatragana total shutdown sathariba lup singa nomagi sarata laga sakhumpuna riba misam praja singi awaba ubangamdre asigumba lup singa sigi thawong asi condemn topum thui sathariba thawong asina Kuki singi maikedi ngihak laitana Naga singda awaba se thingpi dunu lakli handak dasu Senapati District Student Association gi lusing basing gamgi phaida Kuki militants na khut tharakhi bagi thawdok laikren su pausta makhatana phongdokli asigumba Kuki singi maikedi terror attack sin makhatana sathaduna Naga singda awaba pibe leptrabadi athubada Naga amasum Kuki singi marakta kangluki webi irang ama tholagloi haningai liti karigumba adugumba irang adu thulakpa tarabadi Kuki singna madugi daita lawgadabani hausi kotogi maikedi center amasum state security force natragana Manipur Sarkar gi mayokta khongjang jangsinma matamna Naga singi maikedi karisu athingba piba leite dubu khongjang gi mingda Kangpokpi area amasum gamgi phai Naga singna ngyak leitena kutharakpa asdi makhatana yengdunu leitokloi maram asina Kuki singna ban tawgera general strike tawgera khongjang chathabada Naga singna makhalamati apanba yerpa pibi yaroi haidinasu pawsta peli amaromdana Naga People's Organization NPO Senapati gi maikedi kotuna Sadar Hills amasum Kangpokpi district khanghaudun economic blockage taduna National Highway 2 da passenger tongba gari amasum potse pubu gari sing satok sin tawbada athingba thamlibasi tawduna ba khankhre amaromdana Haukiba mamang say English singaniga kunga marigi December kuntragi numidang Susampura Kuki amasum Zou singi marakta khatna say nabiki thawdok thokraba matung Kanglup anigi marakta sengdok singjingi thabak leptana satharakli Zaumilup Central Balance Defense Force CBHDF ki maikedi World Kuki Zou Intellectual Council gi maikedi December kuntragi numidang council sigi President Dr. T.S. Haukip ki masanupa Francis Po toibong na sakangnaba singna tamthina furambagi thawdok CBHDF taisilakliba adu yaning da phongdokre World Kuki Zou Intellectual Council gi maikedi December kuntragi numidang na pung nipan tapa matamda toibong na thokiba khatna sainabagi thawdok Central Balance Defense Force CNA haina maral shirakut angko phawi matang asida CBDF ki maikedi gi haning libadi TS Haukip ki masanupa furambagi thawdo duga CBDF ka mari lenedi World Kuki Zou Intellectual Council na yumpham yaudaba maral shirakringai thokiba thawdo dugi asum aral adu hana khangnaba honabana afaba oigane ki natragadi lana maral sisilakwa sina Kuki amasum Zou singi marakta apunba purakna bohona ribadu afaba maikaida lakna bohona bagi muhutta aranma maikaida sakhibi ya hensu pausta makhata na report awri handak World Kuki Zou Intellectual Council na thulak liba sirol asi Central Balance Defense Force ki mingsa thiana na bohona thawrang natana atopa maram laiti maram asina January mari dagi paraga pungni fugani pang manung World Kuki Zou Intellectual Council na Central Balance Defense Force ta lal hebgi sirol thulakadabane karigum wapamasi thawsadaba World Kuki Zou Intellectual Council laithoki batarabadi Central Balance Defense Force na lakhatpam tokpa khongtang sapsana lakhatkani hari Atoba Forman Imphal East ki Thamnak Pokpi amasum Sabung Khoki akoibadu yamna toina attack sa tharama Koki lalhaubu singna bunker sadunu lairamba Oyok singda hauji base am occupy tawdunu lairibadu gi mahutta Kangpokpi da lairiba samaga taraga nithoi CRPF battalion na mutsinbada yanabadagi kotuna sa tharama matam kaktabi economic blockade amasum pungkun gi marigi Sadar Hills Kangpokpi total shutdown khongjang andokre hari loinana adopu mafam adura lehori Central Armed Force ki unit sing pung nifu nipan gi manung handokta batarabadi akan makhongjang sangsilaga na hanasu atopa pawman report awri makasa tarak phone report ang kadang mayam na thamjagi Manipur internet athingba thamlingai da militant singna bypass tawduna Starlink season ki hana report tarakli Manipur thuklibi iranga mari lainana sarkar gi maikedi internet ki athingba thamduna hingsa gi thawdok sing laksinna bu honaba matamda Manipur gi militant groups sing Starlink gi satellite
internet device sisinaduna internet ki service athingba yauduna thamki haiduna UK da phongba Guardian report tawri Elon Musk ki SpaceX na puthokpa Starlink ki internet device asi India da sisinabigi license piba laiti loinana India ga yumlonariba Myanmar Starlink sisinabigi yaba pidi khudamoinama adumoinama Guardian ki report asi ki matungina Manipur gi khulai paiba lup amana Manipur sarkar na Manipur internet Thingzinduna thama matamna Starlink gi mating internet ke service phangki haina phongdok sari Manipur operate tabu khulai paiba lup amagi lusingba man phongdorakpa matungina ahanbada Lahloba group asina Starlink asi Myanmar manungda sizinnaramani dubu konadi Manipur gi mafam kharadasu Starlink sizinaduna internet service phangba yai khanglakpadagi Myanmar ga tainaba ngamkai paringda Starlink sizinaba hokeri ningsingba yabani mamang thar Imphal East district ki Kairau khunauda security force na thibu humbigi thapuk sathabada Starlink ki satellite device amadi kuzu khulai mayamama phagat pangki Assam Rifles amasum Indian Army pulaga satakibu operation da India da sizinabagi yaba pidaba satellite technology sizinarambaduna nungnangbo pokna khianasu paus na makhatana phongtokli loinana India da security ki oiba nungnangbo layodagi Starlink ki service asi ainia ba mong sizinabigi yaba pidi loinana Starlink ki mekedi ki India da satellite broadband service pipi yaba pipi na bahajatuna lairibani marasida police ki mekedi ki Starlink ki satellite internet device singam khai lana huran pot yonba lalon bising amasum khulai pai lalogusing makhogi thabak sing coordinate tawnaba masum pau phawnana ba Starlink ki device sing sizinaram oirambe hairi Starlink ki mapu Elon Musk ki mekedi India da Starlink ki service laiti haina sengdokrabasu Manipur police na thijinba matamna Starlink ki service Manipur manungda ningthijana phangba mafamsing laire heba khangmamkhre hairiba device asi Manipur da khulai paiba loop kyana sizinabagi haibadudi chapsana khangmangamdri ningsingba yabni mamang se ki December thada Indian Coast Guard na Andaman and Nicobar ithat mayadagi $4.2 billion gi mamalogedaba yamlaba drug fogat pamatamda Starlink gi device drug purakpa hi the sizinaramba thinaki madugi matung police ki mekedi Starlink legal notice piduna device adu laikhibegi akuppa overall piraknaba khanki adubu company asina data privacy law gi makhada device laikhibegi akuppa overall pirak uhabiyakidi Fibam asidagi Bharat Sarkar gi Ministry of Home Affairs na Department of Telecommunication da India ra ainia da pamongda Starlink ki device sizinabagi matangda thizinanaba khan khari Makasa tharakpo ina to pamarruiba pau khrana lanjenari singi damak yum lising tare sanaba sentan ayaba pirakle Minister Kemsan Manipur thoklibi irang sina maram oiduna lanjenari ba IDP singi damak yum lising tare sanana India government ayaba pirakle haina Manipur lenga ki rural development and Panchayati Raj Minister Yumnam Khemsana phongthokre All Secretariat leiba RT and PR Minister Y Khemsan gi office tanga si pangthokiba pawgi mipamama da magna hai ngarang video conferencing gi kuthang da Union RT and PR Minister Sivraj Singh Sahon ge wari sanabada Manipur irang asina maram oidana lanjena duna awaba khangliba miyoi singinamag yum sabina bahaijakibada yum lising tare sanaba minister na ayaba piraki mana makha taraduna Manipur oidiba phiba masida thamoi soklaba miyamna lenga sibu sairakpa madi penaba phungdora paibasi masana tabani lenga asigi lusingba singna su miyam ge penaba khulaw si tafam thoi taduna sulakli Manipur gi irang asida mayum mai sakraba imungi miyoi singna thengnariba awaba sing ko honanaba lenga asina angamba thakta honari miyoi ba man hingmada yum haiba si changdraba yadraba masa amani haibasi akhoi punamakna khangi masiga mari leinana Manipur lenga na haijabadigi yum lising tare sabi ayaba sentana pirakoni adubo lanjenari ba miyoi masingdi lising khumfu hena leiba maramna singa masum tampunna yengbada yum lising tare asiktana konada bigi phibam leibadigi yamdrabada yum lising taraga manga sanaba center haijakre amaromda PMAYG gi makhara yum amasabada lupa lakh 1.3 piribasi Manipur gi irang asi yenglaga scheme asigi makhara yum amasabada lupa lakh manga da hengat hanabasu Union Minister da haijakre hairi wafam asi center na soidana yabirakani haiba thazai haina Minister Y Khemsana phongtokhi nakala maromda PMGSY gi ahumsuba phase ki tender cancel tokibadu tender niyam da yauribadu khara semdolaga Manipur da lairiba contractor singa sana na honabada official oina pau phauna hogadabani madu athubada amuhana tender tawragani amadi PMGSY gi makhada thabak suba loiraba singi senfam treasurer da laire athubada thadolagani masigi matung scheme asigi makhada lupa crore samri gi senfam laglagani hanasu Minister Y Khemsana phongdok henasu pau sida makhata na phongdorakli
ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯔꯥꯝ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯈ꯭ꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯔꯥꯝꯒꯤ ꯃꯤꯌꯥꯝꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯁꯤꯡꯊꯥꯈ꯭ꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜꯗ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯃꯔꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯃꯔꯥꯝ ꯃꯤꯌꯥꯝꯅ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯄꯦꯟꯕ ꯄꯨꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯝꯖꯥ ꯏꯪ 2025ꯅ ꯂꯥꯛꯄꯁꯤꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯝꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯕꯦꯁꯀꯤ ꯇ꯭ꯔꯦनिꯡ ꯍꯧꯔꯤ꯫ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA RK ꯏꯃꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯒꯣꯜꯕꯟ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 16ꯗꯒꯤ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯕꯦꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯆꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯄꯥꯎꯅꯨꯡꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯀꯣꯇꯨꯅ ꯖꯅꯋꯥꯔꯤ 5 ꯐꯥꯎꯕꯗ ꯆꯠꯊꯒꯗꯕ ꯇꯣꯇꯦꯜ ꯁꯠꯅꯥꯎꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2023ꯒꯤ ꯗꯤꯁꯦꯝꯕꯔ 23ꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯊꯝꯅꯥꯄꯣꯛꯄꯤ ꯃꯅꯤꯡꯗ ꯎꯌꯣꯛ ꯁꯤꯡꯊꯛ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯇꯩꯈꯨꯜ ꯊꯝꯅꯥꯄꯣꯛꯄꯤ ꯌꯦꯡꯉꯄꯣꯛꯄꯤ ꯁꯟꯇꯤꯈꯣꯡꯕꯥꯜ ꯁꯅꯥꯁꯥꯕꯤ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯦꯞꯇꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯑꯣꯏ 4 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ BSF ꯑꯃꯁꯨꯡ CRPFꯅ ꯎꯌꯣꯛꯁꯤꯡꯒꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯗꯨꯅ ꯂꯩꯁꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯣꯇꯨꯅ ꯑꯅꯧꯕ ꯆꯍꯤ ꯏꯪ 2025 ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯃꯇꯝ ꯈꯛꯇꯕ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯇ꯭ꯔꯛ 139 ꯍꯦꯟꯕꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯁꯤꯡ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ 10ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯦꯅꯥꯄꯇꯤꯒꯤ ꯎꯜ ꯃꯔꯛꯇ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯌꯥꯔꯦꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗ ꯄꯣꯠꯆꯩꯁꯤꯡ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡꯗ ꯗꯤꯃꯥꯄꯨꯔ ꯇꯝꯅ ꯆꯠꯈꯤꯒꯗꯕ ꯑꯍꯥꯡꯕ ꯇ꯭ꯔꯛ 100 ꯔꯣꯝꯁꯨ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯂꯦꯛꯂꯤ꯫ ꯁꯦꯅꯥꯄꯇꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯠꯅ ꯏꯟꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯖꯤꯜꯂꯛꯄꯗ ꯀꯥꯡꯄꯣꯛꯄꯤꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯍꯥꯏꯋꯦ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯌꯥꯝꯂꯕ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯈꯥꯡꯅ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟ ꯃꯣꯇꯣꯔ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯟꯆꯥꯔꯖ ꯃꯥꯏꯕꯝ ꯏꯅꯥꯎꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕ ꯀꯥꯡꯕꯨꯅ ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯆꯪꯁꯤꯟꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯄꯟꯕ ꯄꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯀꯣꯇꯨꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯑꯃ ꯆꯠꯊꯍꯟꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯍꯦꯟꯗꯤꯃꯦꯟ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖꯚꯋꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯕ꯭ꯔꯤꯐꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯐꯣꯀꯁ ꯊꯝꯗꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯒꯚꯔꯅꯔꯅ DGPꯗ ꯃꯤꯌꯥꯝꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯅꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍ, DGP ꯃꯅꯤꯄꯨꯔ ꯔꯥꯖꯤꯞ ꯁꯤꯡꯍ, 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯁꯨꯃꯤꯠ ꯀꯥꯞꯇꯤꯜ ꯑꯃꯗꯤ IGAR ꯁꯥꯎꯊꯀꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯔꯥꯇꯔꯨꯞ, CRPF ꯑꯃꯁꯨꯡ BSFꯀꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯥꯡꯄꯣꯛꯄꯤꯗ ꯃꯈꯥ ꯇꯥꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ DC ꯀꯥꯡꯄꯣꯛꯄꯤ ꯃꯍꯦꯁ ꯆꯧꯙꯨꯔꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯃꯍꯦꯁ ꯆꯧꯙꯨꯔꯤꯅ ꯆꯤꯔꯣꯜ ꯑꯃ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯤꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯖꯨꯔꯤꯗꯤꯛꯁꯟ ꯑꯁꯤꯗ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤꯡꯗ ꯊꯣꯛꯈ꯭ꯔꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯣ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ
response athupa matamda pinaba honanabagi matangda hena khumang choksindanaba district asigi mari leinariba kangpokpi jamphai saitu gamphai zone साइखोल लोंगटिन की सब मजिस्ट्रेट मसा मसा की ऑफिस स्टेशन तौदुना लेरगा पामदब थौदोक थोलकदबदगी सेक्शन थोरांग लखुतुना सेम सादुना लेगदबने हाइदि लोइना करिगुम सब मजिस्ट्रेट सिंगसिना लिफ लौगे हाइब तारबदि डिस्ट्रिक्ट मजिस्ट्रेट कांगपोकपिदा मांगजौनन अयाब लौगदबने हाइदि हाइरिबा सब मजिस्ट्रेट सिंगसिना मागी जुरिडिक्शन मखारा तारिबा लोकल resident sing asi ngak sena na bathawgang kya lakhutuna makoina government na piri ba power sing asi kanglon sum sejina dana pamda bathawdok sing thoktana ba khona gadaben hanasu siroladuna makhatari amarom dana oripo apun malup ki khuthang sara hianbi khongjang asi ki thara numit yangkhaini sujingkhre Zeribam the pikliba angang yauna miyoi taruk pu kuki militant sing na phadana pukhraga tamthina hatok pikhibagi thawdokta senaba sing phadana matik saba serak pigadabani haiduna oripok apun malup amadi oripok apun manupi lupani na oripok kantin corner da leptana sangshiliba khuthang sara hianbagi khongjang ngasi ga tharaga numit yangkhaini sukre khuthang sara hianbagi khongjang ngasi ayuk ki oina khwai Brahmapur club amaira nungthilda norem thong polem lekai amadi numidangda sorbol thingel Haurong bam laikai na saruk yagane heri amarom malem thongam ngasi amuhana police na phajingkhre Manipur gi apun bagi saktam thugai na ba honari bu Kuki Zou MLA singi mathakta Chief Minister N Beren Speaker TS Saitrawata amadi BJP Manipur Pradesh ki President S Sardana lokhatpam thokpa thabak lokhat pinaba kyarak hana haijakhrabasu tabiraktabadagi ngasi anti BJP campaign ki khongjang sangsina na bohona khiba Malem thongam ngasi amuhana police na phajingkhre hari Malem thongam ngasi ayuk pung taramati khre helakpadu waida new second gi area digi police ki kangmuna phajingkhibana hari ma ko police na phajingkhre habigi paw hek tarakpadagi ma ki khongjang bu sawgatun leiriba miyoi kyana Malem thongam bu condition amati yauduna thadokna ba dabi taladuna akanba khongjang sangsinana ba shem sakhre hari amaramdana lana sida soktuna layeng sathariba pawmi Kabi Chandrada KNTL na mating pangkhre Namai krani ki maman Kuki sing na maitei sing ki khulda atat akham leitana nongmai kapsin duna landarak pi ki thawdokta thamnak pokpi ki mafam amada impact tv ki pawmi laima pokpam Kabi Chandra gi oi thangba khongna nongmai maruna pan madi gi hauji Ras Medicity Hospital layeng pathap sathariba sida khara da oiraba su mating oina ba haiduna Kanglai Park News Tengbang Lup KNTL na sel oina lupa lising Tengbang pikre Tengbang khongsara dura KNTL gi Publicity Secretary Rose Maibam Finance Secretary Takhilamam Sanatombi General Secretary Saikhom AB Mitay amadi maru eba member sing su saruk yakhenasu paw suda makhatari